Major Chongthamiana sizinaramba thangkhum yauba thang United Chongthas da khusinnarakre United Chongthas na puwarigi khongul libagi thabakaya chatharakpagi saruk ama oina 1891 ge April 15 da khongjom da soknakiba Manipur gi aroi baningtam lal da Maitai lan mi chamri ge Lanjinglen oikiba Major Chongthamiana sizinaramba thangkhum yauba thang ngahan April 9 da tera lokrakpam laikai da leibe Chongtham Ningol Memsagi yumda leire haina pau pirakpadage United Chongthas ke President Tomba Singha amasung Vice President Chongtham Gopal Krishna ani na satuna unakre loina na Chongtham Ningol Memsana thang adu United Chongthas da khusinnarakre haire United Chongthas ki President nang thadorokpa cherolama na hairibade thang asigi una saba sawuna yomba amasung yanfam kosi yauna thangkhum ama yawe thang asigi makhongi saruk yaurage NC nifugani thoi sange Thangi mamai animakta akutpa maram sangna sele thangkhokta khut ngak thoknaba saruk yawe thang asigi sangliba si yanglaga pairam liba Chongthamiya se yamna wangba miyoi ni haiba se irai laina khangba ngamme panba yabade Chandrakriti Maharaj ki matamda leibak asigi thang haiba tara khangatpada Chongthamiya su yauribane United Chongthas na thang asi leramba yai haina khanba mafam sing Manipur khakta natana Kasarbon Terapur yauna satuna thiduna lakbane Matam kharagi mamangda athauba sina leramba Nagamapal Singjubung lerakta athauba sigi sagai gi masu singama ge imungda lerambadage thang asi imung asigi ningol tera lokrakpam laikaida yumpan khive memsagi da laikre haiba pawase Chongtham ongbe Haripriya Elias Memana United Chongthas da pirakhe loina na United Chongthas na lausilaga thambiyo hairakpadage ngarang United Chongthas ki President amasung Vice President ani na satuna lausilubane ningsingba yabade ing 2015 da athauba sina sajanaramba sungoi amasu United Chongthas na tera amudon da leiba Chongtham Jugesor ge yumdagi phangba ngamkhre United Chongthas ke thiziloi singna makhata na thijinbagi thabak chathagi gani amasung masida miyamna mateng pangbi uhai khe thangjing chingda lai khurumba chaluraga halakpada accident thoktuna taramapan sokle sairau baga mari leinana thangjing chingda leiba ibudau thangjing gi khubamda Lai khurumba chaluraga halakpagi lambida gari accident thokpadage miyoi taraga mapan soktuna rims amasung imphal gi tongan ba hospital singda lai kanakre laibak thiba thokdok adu ngarang nungthil pung 3 minute 13 rom tabada bolero maxi truck MN01 AA 2794 da ibudok thangjingi khubamda lai khurumlaga halakpagi lambida thangjing chingi angamba golai amada laibak thiba thokdok adu thokibane thokdok adu da gari adu tonglakiba State asigi tongan ba mafam singdagi lakpa punna miyoi taraga mapan kok khut amadi thabaki sarukte sokhe thokdok adugi paw hek phangbaga loinana Moirang Kendra gi MLA Thongam Santina ambulance sing thawrang tawduna khudong thiba thokliba mafam aduda changchenduna asokpa sing adu laukhana ba hotna khe lanai miyoi kaya su asokpa sing adu mateng pangna balakna khe loinana soklaba miyoi sing adu Moirang Hospital da pukhatuna first aid pidaba matung makhata ba layeng gi damak Rims amasung Imphal gi tongan ba hospital singda refer tawkhre haire Turel da irak na bada angang ani sire ngarang Imphal Turel da irak na bada angang ani sire laikhidraba angang ani adude MD Danis Sahitara apokpe Srimati Ivem amasung MD Habib Sahimapan apokpe MD Sahajan kauwe wainam sawongbong salam dagine angang ani asina laikhidabada imung manung na thengnariba awabada Chief Minister NB na saruk yabaga loinana laikhidrabagi thawai na isorgi khuyada ingna singna leiba oirasanu hairakle amarom da sahina uriba ngang singna turel amasung water body singda kumduna sanadanaba local club amade guardian singna awareness pinabasu appeal tawrakle claim tawdrabadi dispose tawkhraga nei nga nungthil pung 3 minute 13 rom tarakpada tidim lambigi malom tuliyai ma awang ibudau pakhangba temple manakta wakhal choida bimanbe masak khangdabi nupi ama siraga leide haibagi pawama phangbadage Nambol Police Station Bisnupur District ki kangbu amana laukhatlaga masak maming khangdongnaba rims ki mokta thamle haidi ba masak khangdaba asi baksang asi lagliba April 13 ge nungthil pung ama phawbagi manungda claim tawradravade District Magistrate Imphal West ki ayaba lauraga dispose tawkhragani haina Officer in charge Nambol Police Station na cherol amada khangalakle asi baksang asi fit manga wange chahi hompuga manga romge leng oigane kuchu mui mamai sangtak tawe samsangi amade mui amadi wak thau nei mana hutli loina na laibaki yet thang basaruk lomda sambu ama thungi haide